ꯄꯨꯡꯗꯗꯤ ꯉꯜꯂꯤꯕꯅꯤ ꯅꯤꯡꯊꯝ ꯊꯥ ꯃꯇꯝ ꯑꯣꯏꯕꯅ ꯅꯨꯃꯤꯠ ꯇꯥꯈꯤꯕ ꯈꯪꯍꯧꯗꯦ ꯇꯤꯀꯦꯟꯗꯣ ꯊꯣꯡꯒꯥꯜꯗ ꯅꯤꯇꯤ ꯂꯥꯛꯄ ꯉꯥꯏꯗꯨꯅ ꯂꯩꯔꯝꯃꯤ ꯅꯤꯇꯤꯅ ꯁꯥꯔ ꯈꯔ ꯊꯦꯡꯗꯣꯛꯈ꯭ꯔꯦ ꯃꯇꯝꯁꯤ ꯉꯜꯂꯕꯁꯨꯅꯦ ꯍꯧꯖꯤꯛꯁꯦ ꯃꯝꯃꯕꯅꯤ ꯑꯃꯔꯣꯝꯗ ꯅꯪ ꯅꯨꯄꯤꯅꯤ ꯑꯎꯕ ꯃꯤꯅ ꯑꯩꯁꯤ ꯀꯔꯤ ꯑꯣꯏꯅ ꯉꯥꯡꯅꯈꯤꯅꯤ ꯁꯥꯔ ꯃꯇꯨꯡꯗ ꯊꯦꯡꯖꯔꯔꯣꯏ ꯑꯩꯅ ꯅꯤꯈꯤꯜꯁꯤ ꯌꯨꯝꯗ ꯊꯝꯂꯒꯦ ꯍꯥꯏꯔꯁꯨ ꯅꯪꯅ ꯅꯨꯡꯉꯥꯏꯔꯣꯏ ꯍꯥꯏꯕꯗꯒꯤ ꯊꯝꯗ꯭ꯔꯦ ꯑꯗꯨꯒ ꯍꯧꯖꯤꯛꯅ ꯂꯥꯏꯔꯤꯛ ꯄꯥꯕꯒꯤ ꯃꯍꯨꯠꯇ ꯅꯪꯅ ꯆꯠꯂꯤꯕꯁꯤ ꯁꯣꯔꯤ ꯁꯥꯔ ꯁꯣꯔꯤ ꯍꯥꯏꯕꯗꯨꯅ ꯌꯥꯕ ꯅꯠꯇꯦꯅꯤ ꯆꯪꯉꯨ ꯂꯩꯅꯥꯁꯨ ꯂꯥꯛꯇꯨꯅꯅꯦ ꯏꯟꯁꯥꯡ ꯁꯦꯝꯕ ꯌꯥꯎꯔꯤꯕꯅꯤ ꯍꯣꯏ ꯁꯥꯔ ꯉꯥꯏꯈꯣ ꯋꯥ ꯑꯃꯒ ꯍꯥꯏꯒꯦ ꯃꯤꯅꯁꯨ ꯍꯥꯏꯅꯩ ꯑꯩꯅꯁꯨ ꯆꯤꯡꯅꯤ ꯔꯥꯖꯕꯤꯔꯗꯣ ꯃꯇꯨꯡ ꯇꯥꯕꯗ ꯅꯪꯒ ꯋꯥꯔꯤ ꯁꯥꯟꯅꯗꯅꯕ ꯇꯧ ꯑꯩꯁꯤ ꯐꯔꯗꯤ ꯌꯥꯝ ꯐꯕꯅꯤ ꯐꯠꯇ꯭ꯔꯗꯤꯅꯦ ꯑꯩꯉꯣꯟꯗꯒꯤ ꯍꯦꯟꯕ ꯂꯩꯔꯣꯏ ꯏꯀꯥꯏꯔꯞ ꯇꯧꯅ ꯃꯅꯨꯡꯗ ꯁꯥꯏꯀꯜꯗꯨ ꯏꯟꯁꯤꯜꯂꯛꯏ ꯁꯥꯇ꯭ꯔꯤ ꯈꯔꯁꯨ ꯂꯥꯛꯇꯨꯅ ꯏꯟꯁꯥꯡ ꯁꯦꯝꯕ ꯌꯥꯎꯔꯝꯃꯤ ꯃꯗꯨ ꯎꯕꯗ ꯑꯃꯨꯛꯀ ꯍꯦꯟꯅ ꯏꯀꯥꯏꯈ꯭ꯔꯦ ꯁꯇꯔꯗꯦ ꯑꯣꯏꯕꯗꯨꯗ ꯉꯁꯤ ꯆꯠꯍꯧꯁꯦꯅ ꯆꯠꯂꯨꯕ꯭ꯔꯥ ꯍꯥꯏꯕꯕꯨ ꯆꯣꯞꯄꯣ ꯍꯥꯏꯅ ꯇꯝꯃ ꯃꯥꯜꯂꯦ ꯑꯩ ꯖꯩꯒꯒꯤ ꯚꯥꯞꯁꯦ ꯀꯣꯟꯅꯗ ꯂꯥꯛꯄꯅꯦꯕ ꯏꯀꯥꯏꯈ꯭ꯔꯦꯗ ꯕꯦꯝꯃ ꯀꯩ ꯍꯥꯏꯒꯦ ꯏꯟꯗꯣꯝꯆꯥ ꯐꯃꯨꯡꯗꯅꯦ ꯅꯪꯅ ꯍꯣꯡꯗꯣꯛꯅꯕ ꯐꯅꯦꯛ ꯊꯝꯃꯝꯕꯅꯤ ꯃꯆꯨꯗꯣ ꯄꯥꯝꯗ꯭ꯔꯒꯅ ꯑꯇꯣꯞꯄ ꯑꯃ ꯍꯦꯛꯇ ꯂꯧꯊꯣꯛꯑꯣꯀꯣ ꯌꯥꯅꯤꯗ ꯏꯟꯗꯣꯝꯆꯥ ꯅꯈꯣꯏ ꯁꯔꯅ ꯅꯪ ꯂꯥꯛꯇꯕꯒꯤ ꯉꯁꯥꯏꯗꯒꯤ ꯑꯩꯉꯣꯟꯗ ꯑꯣꯏꯅ ꯏꯁꯧ ꯂꯥꯡꯉꯕꯅꯤ ꯑꯩꯁꯨ ꯉꯟꯅꯗꯤ ꯊꯣꯔꯛꯄꯅꯤ ꯊꯦꯡꯗꯣꯛꯈ꯭ꯔꯦ ꯃꯇꯨꯡꯗ ꯆꯠꯂꯔꯣꯏꯒꯦ ꯍꯩꯃꯥ ꯑꯗꯨꯝꯅ ꯂꯥꯟꯅ ꯂꯧꯒꯅꯨ ꯂꯩꯅꯥꯁꯨ ꯂꯥꯛꯄꯗꯨꯗ ꯅꯪꯒ ꯂꯩꯇ꯭ꯔꯦ ꯃꯥꯗꯣ ꯃꯤꯅꯁꯨ ꯀꯩ ꯀꯩꯅꯣ ꯇꯝꯖꯤꯜꯂ ꯃꯥꯜꯂꯦ ꯑꯗꯨꯒꯤ ꯑꯣꯏꯔꯝꯅꯤ ꯂꯩꯅꯥꯗꯤ ꯑꯇꯣꯞꯄ ꯁꯦꯛꯁꯟ ꯑꯣꯏꯕꯗꯨꯗ ꯍꯪꯉꯝꯗ꯭ꯔꯦ ꯏꯍꯦ ꯑꯉꯥꯡ ꯍꯜꯂꯛꯑ ꯃꯥꯜꯂꯦ ꯑꯩ ꯑꯃꯨꯛ ꯀꯧꯔꯛꯑꯅꯤ ꯕꯣꯕꯤꯒ ꯑꯆꯥꯄꯣꯠ ꯂꯩꯅꯤꯅ ꯆꯠꯈꯤꯕꯅꯤ ꯏꯟꯗꯣꯝꯆꯥ ꯑꯩꯁꯨ ꯂꯣꯏꯁꯤꯜꯂꯒ ꯊꯣꯔꯛꯑꯒꯦ ꯅꯪ ꯃꯄꯥꯟꯗ ꯊꯣꯔꯛꯇ꯭ꯔꯤꯉꯩꯗꯅꯦ ꯁꯪꯒꯣꯝ ꯂꯣꯜꯂꯒ ꯊꯝꯃꯝꯕꯅꯤ ꯑꯗꯨ ꯍꯥꯟꯅ ꯊꯛꯇꯣꯛꯑꯣꯀꯣ ꯑꯩ ꯃꯄꯥꯟꯗ ꯂꯩꯔꯨꯔꯒꯦ ꯁꯪꯒꯣꯝꯒ ꯊꯛꯅꯤꯡꯗꯦꯗ ꯄꯨꯛ ꯄꯤꯛ ꯊꯜꯂꯤ ꯁꯥꯇ꯭ꯔ ꯁꯥꯇ꯭ꯔꯤ ꯃꯌꯥꯝꯁꯨ ꯖꯩꯒ ꯌꯥꯎꯗꯣꯏ ꯑꯣꯏꯔ ꯃꯥꯜꯂꯦ ꯃꯥꯁꯨ ꯂꯥꯛꯑꯗꯤ ꯅꯨꯡꯉꯥꯏꯗꯧꯅꯤ ꯄꯨꯟꯁꯤꯒꯤ ꯃꯥꯅ ꯑꯣꯇꯣꯗꯣ ꯀꯥꯎꯔꯣꯏ ꯍꯥꯏꯕ ꯑꯩꯗꯤ ꯑꯣꯇꯣ ꯑꯝꯇ ꯎꯕ ꯌꯥꯔꯣꯏ ꯃꯥꯕꯨ ꯑꯗꯨꯝ ꯅꯤꯡꯁꯤꯡꯉꯅꯤ ꯑꯁ ꯑꯩꯅ ꯈꯜꯂꯤ ꯋꯥꯈꯜꯁꯤꯕꯨ ꯆꯨꯝꯂꯤꯕ꯭ꯔꯅꯦ ꯀꯩꯅꯣ ꯆꯪꯈꯤꯕꯗꯤ ꯀꯨꯏꯔꯦ ꯍꯧꯖꯤꯛ ꯐꯥꯎꯕ ꯐꯤꯔꯣꯜ ꯍꯣꯡꯗꯣꯛꯇꯕꯤ ꯂꯩꯔꯝꯃꯤꯁꯤꯕꯣ ꯀꯅꯥ ꯋꯥꯈꯜ ꯈꯜꯂꯤꯅꯣ ꯂꯩꯅꯥꯅ ꯍꯥꯏꯔꯛꯄꯅꯤ ꯅꯤꯇꯤꯅ ꯆꯪꯉꯣ ꯐꯝꯃꯣ ꯌꯨꯝꯗ ꯐꯖꯅ ꯍꯥꯏꯅꯔꯝꯃꯒ ꯂꯥꯛꯏꯅꯦ ꯉꯁꯤꯗꯤ ꯂꯦꯛꯇꯣꯏꯅꯦꯅ ꯅꯪꯒ ꯇꯨꯝꯗꯣꯏꯅꯤ ꯁꯥꯔꯒ ꯌꯨꯝꯒꯁꯨ ꯋꯥꯔꯤ ꯁꯥꯔꯦ ꯑꯣ ꯀꯩꯅꯣ ꯑꯣ ꯈꯛ ꯈꯨꯝꯃꯤꯗꯨꯕꯣ ꯂꯩꯍꯟꯅꯤꯡꯗ꯭ꯔꯤꯕ ꯍꯥꯏꯗꯨꯔꯣ ꯅꯪꯒꯤꯗꯨꯕꯣ ꯏꯁ ꯑꯩ ꯑꯗꯨ ꯍꯥꯏꯗꯦꯀꯣ ꯁꯉꯥꯏ ꯐꯦꯁꯇꯤꯚꯦꯜꯅ ꯀꯅꯥꯒ ꯆꯠꯂꯨꯏꯕ ꯑꯩꯒ ꯑꯝꯇ ꯍꯧꯔꯝꯗꯦꯅ ꯅꯪꯁꯨ ꯆꯠꯂꯝꯂꯗꯤ ꯁꯥꯔꯒꯤ ꯈꯣꯟꯊꯤ ꯆꯥꯔꯝꯃꯣꯏꯗ꯭ꯔꯣ ꯁꯤ ꯋꯥꯁꯦ ꯇꯣ ꯐꯣꯟ ꯌꯥꯎꯔꯛꯄ꯭ꯔꯥ ꯑꯩꯗꯤ ꯐꯣꯟꯁꯨ ꯄꯥꯏꯗꯅ ꯀꯅꯥꯗ ꯇꯧꯒꯦ ꯍꯥꯏꯅꯣ ꯑꯥꯔꯕꯤꯗꯔꯣ ꯏꯁ ꯑꯩꯕꯨ ꯃꯉꯣꯟꯗ ꯇꯧꯒꯦ ꯍꯥꯏꯈ꯭ꯔꯕꯣ ꯔꯤꯌꯥꯗ ꯑꯩ ꯌꯧꯔꯦꯅ ꯍꯥꯏꯒꯦ ꯇꯧꯕꯅꯤ ꯁꯥꯔꯗꯩ ꯑꯣꯏꯅ ꯇꯧꯖꯔꯒꯦ ꯌꯥꯔꯦ ꯅꯪ ꯍꯥꯟꯅꯒ ꯌꯥꯝ ꯃꯥꯟꯅꯗ꯭ꯔꯦꯀꯣ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯀꯩꯗ ꯍꯣꯡꯉꯤꯅꯣ ꯈꯟꯕꯗ ꯑꯩꯁꯦ ꯑꯋꯥꯕ ꯑꯣꯏꯔꯤꯅꯤ ꯅꯣꯏꯅꯗꯤ ꯍꯣꯡꯉꯦꯗ ꯍꯥꯏ ꯍꯣꯡꯕꯒꯤ ꯃꯔꯝꯗꯨꯗꯤ ꯍꯥꯏꯗꯦ ꯍꯥꯟꯅ ꯇꯧꯔꯝꯗꯕ ꯅꯧꯅ ꯇꯧꯕ ꯅꯤꯈꯤꯜꯅ ꯅꯪ ꯆꯣꯀ꯭ꯂꯦꯠ ꯏꯟꯅꯕ ꯎꯍꯧꯏ ꯍꯥꯏꯌꯦ ꯑꯥꯔꯕꯤꯗ ꯀꯔꯝ ꯀꯥꯟꯒꯤ ꯋꯥꯅꯣ ꯏꯟꯅꯕꯩ ꯋꯥꯗꯤ ꯇꯣꯏꯅ ꯏꯜꯂꯤꯅ ꯃꯥꯒꯤꯗꯣ ꯆꯥꯛꯏꯕ ꯍꯥꯏꯕꯗꯨꯔꯕ ꯅꯁꯥꯅ ꯄꯥꯝꯅ ꯊꯥꯡꯕ ꯈꯣꯡꯊꯥꯡ ꯑꯣꯏꯔꯗꯤ ꯇꯧꯖꯧꯋꯣ ꯑꯩꯗꯤ ꯀꯩꯝꯇ ꯍꯥꯏꯕꯤꯔꯣꯏꯌꯦ ꯑꯩ ꯏꯁꯥꯒꯤ ꯗꯤꯁꯤꯖꯟ ꯏꯁꯥꯅ ꯈꯪꯅ ꯂꯧꯒꯅꯤ ꯈꯪꯉꯦꯗꯅ ꯅꯪꯅ ꯑꯥꯔꯕꯤ ꯌꯥꯝ ꯅꯨꯡꯁꯤ ꯍꯥꯏꯕ ꯑꯗꯣ ꯃꯇꯥꯡ ꯃꯇꯝ ꯈꯔ ꯌꯦꯡꯉꯨ ꯅꯕꯥꯅꯤ ꯀꯣꯏꯅꯗ꯭ꯔꯤꯉꯩꯗꯤ ꯑꯩꯅ ꯊꯤꯡꯕ ꯌꯥꯏ ꯍꯧꯖꯤꯛꯇꯤ ꯀꯩꯝꯇ ꯍꯥꯏꯔꯣꯏ ꯑꯩꯁꯨ ꯈꯪꯍꯧꯗꯦ ꯀꯔꯝꯅ ꯂꯨꯞꯈꯤꯕꯅꯣ ꯔꯤꯌꯥꯅ ꯅꯪꯒꯤ ꯋꯥꯔꯤꯁꯨ ꯂꯤꯔꯦ ꯑꯩꯁꯨ ꯈꯪꯉꯤ ꯑꯗꯣ ꯅꯪ ꯑꯥꯔꯕꯤꯁꯦ ꯈꯔꯗꯤ ꯁꯦꯝꯇꯣꯛꯑꯣ ꯑꯩ ꯀꯥꯏꯗꯅꯣꯃ ꯏꯍꯩ ꯍꯩꯅꯗꯦꯕ ꯍꯩꯅꯗ꯭ꯔꯤꯗꯣ ꯐꯔꯕꯅꯤ ꯃꯥꯒꯤ ꯅꯨꯡꯁꯤꯕ ꯃꯇꯥꯡꯗꯣ ꯈꯪꯉꯗꯤ ꯊꯥꯗꯣꯛꯄ ꯉꯝꯃꯣꯏꯗꯣꯏꯅꯤ ꯌꯥꯔꯦ ꯈꯥꯏꯔꯅꯨ ꯐꯤꯔꯣꯜꯗꯣ ꯍꯣꯡꯗꯣꯛꯑꯣ ꯏꯟꯁꯥꯡ ꯁꯦꯝꯃꯤꯁꯦ ꯉꯥꯏꯍꯥꯛ ꯌꯥꯎꯁꯦ ꯍꯣꯔꯦꯟ ꯂꯣꯏꯔꯒꯅꯦ ꯋꯥꯔꯤꯗꯣ ꯄꯦꯟꯅ ꯁꯥꯟꯅꯔꯁꯦꯕ ꯁꯣꯝꯗꯅ ꯍꯦꯔꯣꯗꯣ ꯁꯉꯥꯏ ꯐꯦꯁꯇꯤꯚꯦꯜꯗꯒꯤ ꯂꯩꯔꯛꯄ ꯍꯦꯡꯀꯔꯆꯤꯐꯇꯨ ꯌꯦꯡꯕꯅ ꯃꯥꯒꯤ ꯃꯊꯧ ꯑꯣꯏꯗꯨꯅ ꯂꯩꯔꯦ ꯎꯞꯂꯒ ꯑꯃꯨꯛ ꯂꯣꯡꯉꯒ ꯑꯃꯨꯛ ꯆꯦꯞꯄꯒ ꯑꯃꯨꯛ ꯃꯄꯥ ꯆꯪꯉꯛꯄꯒ ꯈꯪꯍꯧꯕ ꯅꯠꯇꯦ ꯏꯆꯥꯅ ꯑꯗꯨꯛ ꯃꯨꯟꯅ ꯌꯦꯡꯉꯤꯕꯗꯨꯕꯨ ꯀꯅꯥꯒꯤ ꯔꯨꯃꯥꯜꯅꯣꯅꯦ ꯄꯥꯕꯨꯡ ꯇ꯭ꯌꯨꯁꯟ ꯑꯌꯥꯝꯕꯁꯨ ꯂꯣꯏꯔꯦ ꯅꯪꯅ ꯈꯪꯗꯕ ꯀꯩ ꯂꯩꯔꯤꯕ ꯑꯦꯛꯖꯥꯝꯗꯤ ꯈꯪꯍꯧꯔꯣꯏ ꯕꯥꯏꯑꯣꯂꯣꯖꯤꯁꯦ ꯁꯨꯛꯍꯩ ꯍꯦꯛ ꯍꯩꯇ꯭ꯔꯦ ꯄꯥꯕꯨꯡ ꯑꯗꯨꯗꯤ ꯅꯣꯏ ꯑꯣꯖꯥ ꯑꯁꯣꯛꯇꯨ ꯌꯨꯝꯁꯤꯗ ꯀꯧꯁꯤꯔꯣ ꯉꯥꯏꯍꯥꯛ ꯁꯪꯕꯗ ꯇꯥꯛꯅꯕ ꯅꯠꯇ꯭ꯔꯒ ꯑꯇꯣꯞꯄ ꯑꯣꯖꯥꯗ ꯍꯥꯏꯁꯤꯔꯥ ꯌꯥꯅꯤꯗ ꯄꯥꯕꯨꯡ ꯑꯩ ꯀꯌꯥ ꯀꯩꯗꯧꯗꯦ ꯅꯪꯅ ꯃꯤ ꯑꯃ ꯑꯣꯏꯕꯗꯨꯅꯤ ꯑꯩꯅ ꯄꯥꯝꯂꯤꯕꯁꯦ ꯊꯣꯏꯕ ꯃꯤ ꯈ꯭ꯋꯥꯏꯗꯧꯅ ꯏꯆꯥꯅ ꯄꯣꯖꯤꯁꯟ ꯂꯦꯞꯇꯕ ꯌꯥꯗꯦ ꯍꯥꯏꯕꯁꯨ ꯂꯩꯇꯦ ꯑꯩꯒꯤꯗꯤ ꯏꯆꯥꯅ ꯇꯝꯂꯤꯕ ꯃꯍꯩꯁꯤ ꯈꯪꯅ ꯆꯠꯈꯤꯕꯗꯨꯅꯤꯅꯦ ꯄꯥꯝꯂꯤꯕꯁꯦ
Baba, khangdabana maram oiraga aina khot thakibado aibu amta ngakpiyu. Nacha yam lanjar. Hanjin haukiba puthokduna wari saba haunadesi. Icha lanti, aina lanbani. Hantak matangse ai lairika khangpa paning. Aduga aise aphaba machani haina pabungde yam utning. Icha na adumna wakhal honglakpase ipapel. Yengoi, nangdi 12 si loiraga makha kari tamba pamba. Hayo, haujiktagi hauna lambi ama khandawna. Pabungi mahut silawa ngamnaba aisho general line sum tamgi. Ado Manipurgi wangmadadi ai chatloiko. Ahenba awangba mahigidama Manipurgi wangmada matam khra leibadi kashu kaidena thoiba. Sida sophaba college leiri babo ai dum hotnajage. Aduga mamagi mityung mangmada leibasu pamde. Nangna namaning basiningida ko. Phare ngahak pathar. Mathang tha hobadagi chemistry revision oina ne. Atopo jagi manakta numidang khudingi chatkadabani ko. Ai domta aina thindoini ne. Nakhoi marup ani dusu yawning brang. Yawgi hairadi ai bisoda haina doini. Hoi, hanga hairake. Ado baba, hayengse certificate hoida chatoiro. Haidi machagi jaiga leibaduda. Ihe, aidi kawine. Magi baton leiko. Ijana ningsinglakpa yam phare. Ngahagi ubitar. Ai thoge garido. Thoiba. Sum oza tay mayamsu lakpa yaidana. Aise pabungi machani haina sak takpibadi yaidana. Aikoida pulap kobasu hojikti tanja charoi. Hayengsi Sunday niko. Sunday oraga mana kaigino aingonda ma laktrasa school chatlu kaina. Madu nungaini ba thingnabada. Hai. Oza darani nangna haidubo. Tawhaideko. Masadu lairikta takmanbai kawboiramni. Chummini. Masadu thakatliba. Phare. Aishu makada pawangta yongkige. Nangsu lairik ngahag yengnaba tawko. Jaigagi khudong chaba lauduna mapagi matung inaba oina masu tiken hoi phawala ame. Maral leiraba amagum manungda changlusi haiba yaramde. Masi nupi samta ujage tawragane. Uba phangdana isa handawra maleni. Phone tawshingeshu oja koktangduina parakani. Ayakpa bokelduin taniba. Ishor nanay nungsibi mahaki saktam uning amuktadi uba phanghanbiyuba. Man yungasu yungjaragi. Idane maabong ta unahal. Uba di lairadana. Magi lining du niyom chumdramale. Phone do na disturb tawrami. Lakpana. Bro, nang kai lege? Pabunga thabam chali. Ahalakani. Popang phatpira tholake habani. Nakhoi laki tawbani. Debito phone chatti maga paw phongnarkige. Hoi lao. Ado paw aruba sathina lubam leire. Ado hainingbai ne ise. Kyam lubu wano? Nikhil do kok yam wanga male. Certificate da nanga behenjiga gi maramda kai kai yam tamchila male. Kanana hairpa paw no sise. Mani hoi kangbuna hairpani. Nikhil ga kapunba ma yawidana. Maado yadiba. Hojiksune behenji dum pami male. Madu aina sauradine. Nupi chenjandoini. Ongta chen kino se. Nungaiba manbani. Madu warigi wani. Ai hojik nungti unabaine. Chiknaba leptribani. Ataydi kai haige. Nabani chocolate inaba kaina haine. Aigi wadi nang khra cheksilo. Makhoina tawrido nang chopnaba silini. Aduga behenji sune sarna wara ani haibani. Yeng taridana. Thingda thingadi chila su chen taridana. Phare, ai horen haidoragi. Ngaiko. Bro, Nikhil do iyam kadore. Thingnabada ongtadi ikhut pena phugi. Adui plan do horen loin tawrsiba. Hoi phare, thameko. Ai halakpa paw harki. Charangnaba wakhal do koktringai Nikhil su jaiga lakpado. Gari manungda phamliba mana urami. Sauningba haiba loire. Thong hangdoktuna phat kumthai. Nikhil na nang shubarton bhangbro. Aigi minayam leiri. Aigi maramda senanaba hain thamba. Peshaga phangba nateda. Mana sinphamje khra pamjaba haidare. Nang haido kanadano. Fingatnu bro. Ariyambada fingaga phunagedani. Ai budi mayamna phajana ngangnade. Nangdi kijaro mi phunaiga haibagi record leikhradya. Hayengdagi nangi drama loirabani kang. Drama aba. Ai chak chaba changage ne dudia. Baton phangdana lakpanina mapanda lebi horo ne. Angangi aphanungai gi aphamango pibe wakhaldi tawdi. Aduga chaba ini hana khalis. Larik teo bro. Ai di pagandamni na khangdrene. Phagi dagi ungkhatnarakle anido nitiga leinaga
Dukandagi awatpa pot laurunaba thoklakpada anidugi phibam ubada ngaklami. Lainana, Nikhil, manungda changedi leitadana kaigino nangna si leirsiba. Wa mainarambani. Hero, nangdi changoidro. Nangna laise mi khatnabro. Aina dumai togano na haibana traba. Sunday da school chalona hairamido kaigino. Adu hangi tobani. Aiso bhab oidabaini saunu ko lairikti pa. Mit chon thokna na akhreda. Tawzauda ngasina loirabani. Masi soi chani se mase. Thoiba loire halase. Nang su yawe hairaga changakti no warau hoy. Kanade noi kaka Dilip hoida chaluse ko. Icha sidi oza mayam ga khangnahangi. Ai chaluki ge ko. Mana kana. Ibe masi ukigum tawida namana barane. Ekoi school gi larik haibini pabo niti ko bani. Nikhil na Laina ai changamage ko. Asi angang si madi yaine. One sided oibra kaino. Laina nakoi fazana enjoy do ko. Ai pabunga thaba ma chaluki. Yaroibi gi khonjela madi tani. Hore numidang de. Kana no ni thoiba. Lei pabung Yaroibi. Maga wari yam saningba. Yani chalasi. Phana chumlasu lalasu pau tamsinba henmallasu migi wakhal pukchel olakpa haibasi taibangi lichatni. Me tilli haiba kaukre wahai khudingi isau tawbana tiken gi lamchat oire. Nakhoi sarni isau langi sibu kaigino. Nang mana pamdaba kari tawrage. Aide angang senaringai da khanghodrene. Ai kasho haide indomcha. Khangde ngasai mana langi ba isau se mi tani ngamarui wani. Laina na prap laktuna nitia nang sarna kawi. Haina da ngairi nangonda mukari haidoi jano. Mana wa hairasune nang kari sukhumunu ko. Haindomcha. Lo kai haidoi no khangde nahan khaiga mana de sardo. Aigi maramda phatana tamchiliba mido. Aina khanglakpa mikupta afabadi sukoi oir. Kaino nangi do engonda chingna bai hairiro. Simadi ai saina nungaite he. Aina wanda haide. Saroin la eto. Kari hairak toino khanbada masado ipapa khatle. Nokse kadai mapanda thabak yaurugesu chak thaba horamdaigi thabak leite. Aina kauraga lagdradi kaidoraba. Lake torambane sir. Ranina Laina ibani mapanda ngak phamuse. Nang abungo se kharseno. Aine mani hoi laklido khabar phanglabra nang tahange. Kadai dano nangna. Aisu yauruge tawbane sir. Wari hana sakise. Thabak yauda yade haiba leite. Ai thomage ko nitia. Nahan makai ai di mina haibada thajarude. Ngasidi ai thajadabaduna ai gi thongal yoram. Aina hairisi nang bhab tabana dro. Sir khangdi Rasbir na bani mari leini haine. Aina kayara khana ai ga pambagi mayukta thabak tawgano na haikibana tra. Ai gi wa nang na lode haiba chapchana khang. Sir ai budi nangi nungsibane henbana dro. Nang na laik ta shoi tharakpagi maram ai khang. Ngasi su Rasbir laami. Natra. Sir, makhoi pabonga lakpane. Icham jamna aigi da changbagi mahutta nabani thongala unabagi arthana kaino. Sir, mahadi baton su phangdana. Aina wahai ama haibada nangna kangkhatpane heli natra. Tawgadaban. Aina kari hairudoino. Sir, ai shimadine. Nangondagi expect chung taw tawkhidaban. Nupa koinabana punsi semba yaba nate. Ngasi haiba numitsidagi aigi wa tage hairadi amukhana Rasbir ka wari saba yaro. Aigi tungdo ogira mangdo ogira. Natradi ozana tawba sab thungde haiba leitaban. Sir, sabtadi sonbino. Aina shiyona haiba ngamlise kari maramgino. Nangna sana khanthapam thoi. Nangna mi oibadun aina pamisi. Nangna nupaga mari leinaraga mitrangi punsida tawbadu nate. Aiba pangba sirambasidi sengna ayam nungaite. Wa amata ngangba ngamde mitlu pirangdo lepkhinaba hotnarami yam nungsirura male nungshiba mage damakni sinthariba pirangdo. Nangna dumna kaplagane aina nungaiba nate napi tahangan. Nangna mi oibadun aina pamba hayeng mi oira matungda nangna launingba decision lawbada ai karimta hairoine. Sir, ai lanjari. Inkhalakpa haibase soidaba kanasu yawba nate. Sidagidi aina pamdaba pau tahange khangan. Exam kuidraban. Nungthilgi matamda English ki oina tha amadi tuition chathaning. Aigi khangnaba ozada hainarabani. Sir, ayumda sum paraki. Aduna yaba natini. Hojikti ahenba upai thinaraba matamni.
natomta chatpa nungairoi haiduna aina Nikhilda chatminabagi haibani. Sir, ai khangi mana nangwanda wakhal phaijai chatle haib mado aina chumthokni kanamtana nangbu yengba yar aigi asa phanghandri phawba aina ngasi ngangise nangi tungi punsigi khalagan nangna mai pakhiba aigi su apenban adubu Rasbirga amukhana kauna bayar yumda pau ta khrabadi nungai ba honade aduga amana lakpado nupi thiraban makhoi mashal punbada nupi thibagi wari nattaba atopa amata thoi aduna kauna haningde school da oirashu mi thadok toy masida yadradi Rasbir masaga wari sanan ojana nganglido tumin adumak taduna lei tiken makha tarami nangna ngarang sangai festival yengba chatpaduso ma yawi ai khangi mina insin balobai wasu nate maikai amattana nangbu akhuba meeting yenghaningdeni. Sir, hilankre mayam chak chaba yarena hairani mapanda thoro enjinna khalunuko nangbu phaningbagi haibani irang senip thadri phaw ai mabu matum khradi wari sararwagi warena ega wari sananingi hairami duga sarna phone pirak tok mandeda magi khuping duga ai se muklana lokhidra kayu pai tokni sede chak chai chapham khangdaba haibadu oire mayamna nokle ma nokpagi maram khangdabagum tumin leirami tarang malangda leikre masadu kainu ngawrbo masaide kemta so haide kaidorage chahaba khare engine khre isase adugi nungaitri khudombina hanhandana kemta chakideda kamai hakchang nungaitrino sangai festival da charakpado tumdri adunan ai exam gi khanbada matha saba horeda portion khuyam siga kamai lotion bangam doino ai lairika changde ko nang ngawrbo hanaga yamanadre yam thawasajre langnose ai notes khara semge hayeng nangnaba nangi nanakta leibase thaina di nungaiban hojikti nangse thaina ga manadre wari phau inthi nungaina sanaba ngamdre ai megi chaningi ko tanja chadi ko kaino semni do semo ai shunga hakpo thagi hawatlaga ne lairik amu gengi note semba natte magi do chithi iriba haibaduni pishum ani do suktok shukchin tawduna kari kari no iramle thangnaba numitta kaunaba yadrabanina chithi do pirami sarna nangi maramda adum ngangi ai wakhal hongbadi tawra ado matam khradi ibani wari sanagumse aina masi haina nanglana khanuko pau tambinaba mi yam lei aishu ahingda yam khal aina kaudrena nang school kadabi lairik padabi tawbadi yaroiko hena hotna dawne tungi khalaga aduga amana thengna hanjinbado tawnuko saroi thongalda nangna thengna lakpadu su tawnu koinu bro makha paru chithi se loidri yours faithfully kaina haiba matang du yodriba mecha morok sare kaigino hangde ai makha pa ngamaroida bro mandreda ojana yingsiladi kok chinchilodana adaidi yingsinbe yaroi adudi aina miyoi ke hagi asana thukaidrese mana wakhal hongdradi aishu hongoi bro khonjelga nikle nupaya mandeda sigi chithi se kainarese harappasu nate aduga kaigino aina su yam thawai chaise minai nupado hana kawbane patawde yaroi lakpana hairakpani David na nupi ama khaktada munaba du kyam pami du kaigino mana nga thogan boiram niba as wari su saba phangoi du ai di chak pana lorani da machine tangoi ta hanba sungam doina ti chak ni se bro laido koro makhoi gi hek mamang da phamba du di toklamde adumak phami kauge khanbani tiken chu class ta changak pana kauba ngamlamde tiken na maning de kangbu do mamang da karo aduga sida yengkai su pham dawni aikhoina taise nakhoi kokta kemta changam do mande khonda phaude mondrang khara sana nakhoi mangai rene school lai kemta kana de laktre kemta kana de sir akhoi bro se minus hopani mamang do phamba yarui minus hoi se ara paudri na tro lap thoga phamba do kari udoino mamang da chap charabani sir nakmala su ude aina wa nganga na khoina khum haiba nate ko mamang da fat phamo as yar chalasi dawdi ade kaing dilak bidra lori kain shumainga dawrade hapta amadi wari suksan sanadana hokre naknaramba ani du sulap thokpagum tawi nupi magi thamoida karimata phawdrabra wahai ama phawba hairamde
upai kaya thiki adubu phangde Riana ai kem khangde ko dui matang do sarna miri thado e haibani nabani wari sanaradi pauda makna bahaina shidi I karak torida yam phengba kana de arbi matam khradi nang su tumin leiro mana topa koi khini haibasu nati adu yam pakhali do kaigino nang Albert ka hapta am khak wari sanano kai phauge tasengna kaina si natraga sauna bai maram leitabani Pauna da matam su dum yawi ai ga nanga case manadre adu yordi khangde ado ai kai haiwa haibana mangonda ai ma yam nungshi mana pau phorok tabada ngau cha tore ai ko haibige aduga exam gi lar yam kana pau so hayu ko nakhoi su maning da phamamadi khara kauna ngang na yabani oja sing se supra yai he makhoi na kyam kuina thingba ngamba ayengage makhoi gi mataudo School gi oja satra khaktana wari khangna rakle ikai banu ngai taba pullaga Rasbir hanagum school ka rakhidre Dorenna Thoiba nang school su ka banate tuition atai su loir aina haiba revision do ngasi dagi horase na hairakpani kari khaliba pawung na pani khanbado dum taush mood off oiba mali dai cha se handakte adum bam ta leite da Tande mande apuna ba mana puba wakhal gi mi oina tawduna loishilami uning ba saktam so school chatrabani na uba phangdre ozana revision ni haina takli badu mangonda nauna tambaga chapmanare hana gi mayek amata khangdrabani na halakpagi lambi da nikhil ga nitiga nok nok tana cycle thoduna chatlambadu landuna laglami maning fad ole baba garim ta khambiyo koi dore thoiba gari hek khambaga paukham amata piramda Makhoi ani yausalakpa ngairami ma ubadagi noklamba minok su fad hanjinkre Nikhil na Rasbir kai chaluino Nikhil ngakna tuition chalubani nang di kai chaliba noi ani du di udena hojing matam se itomta leiba muk nungai bani sud kanamta thajaba yaramje adu di khangde kai tuition toino yaw gairo English kini khadi hojili Lari khai bani na yam tawar mizani ne ai English ki tonga na tuition chaloida exam su wali khangjin bayai dana adugini phare khoi halage thengani nang di gari yawbro yani hal ai pabungani khara halle ko wahai amata hairam dabi magi mai kai yengduna mitlu pirang su ihaurai mana ai uruga wahai amata haidra ai nungsiba mai thiba pibirab yaroibi nang makhal honglak was ai ngakta bangamte Yawa basi nang amta di khangbi Thoiba halasidana mi shu chatkre thengani Thawai nungai te ngare yen la cha singa sidi bawo enjang hawradi chara phawdi hel ai chara helaga lambai suwai thawai nungai da baisu masine he ngang basidi ne